Mitay irol iyek loina silon apun balok Meelal Kanglaipak ke Thouburel leikidraba matungda ngasi lop asige anoba Thouburel oina Langgol jam Nongmailembi khalle haina Meelal ge Thouburel paunam thagabana thadrakpa cherol amana khangalakli cherol asina high independent season market leiba lop asige mayai loishangda pangthokiba Thouburel khanbagi thauram aduda Harikon ge advisor Longjam Ratan Kumar Sanamahi Kiyong ge vice president M Ipu Harikon ge President Surjit Yang Namaru Oiba Myoy Kiana Sarugyaki, Thauramadu Mari Lena, Thouburel, Langoljam, Nongmailembi Hai, Nonafam Ase, Pairakpada, Miamgi Todang, Hena, Lona Bahotnagani Amadi, Aikoi Masel Punshinaduna, Hena, Manglomda, Chinaba, Hotnaminasi Haiki. Houzi Lon Meki Matanga, Alamansing Taki, Tambirakiba, Wapansing Adubu, I Channel Lotion Zabaga Loinana, I will recently come here, Madame Salvi Tommy Singer, Loinana, Angamba Takta, Lon Meki the Makta, Honamina Nabagi, Angamba Tona Haikare, Tuxaduna, missing the Puna Honamina Si, Aduga Leminariba, Pegi. May recently told missing of the Masala Shangi to missing the Inangasi, Yimi Pamasiga, Tanzami Pamasiga Marina, Tanzama, Tanglojaning. I say, Alamanzing the Tapira Kivamatanda. Kuna I see you Waiba or I some Kandi, Duga Rasniki, the Kandi lady, but I am seeing the appointment in Punjana Dabagi. Thauram aduda Meelal ge Thouburel paunam thagaban hai Meelal na sinduna lakliba August anida pangthokadoriba mitay mayeki ayiba changdamnaba se class 1 digi 10 faubagi manungda leiba mahairui singna sarugyaba yagane changdamnaba ase category tara thokna khaidoklaga pangthokadabane hauzik faubagi oina changyeng asigi form lising kun hena thakhrei saruk yaningba mahairui singna makatana form loba yakigane form pishin bagi aroiba numitna lakliba July Dane, Changyeng Ase Jiribam Yauna Tampake District Pudding Magda Pangtokane, Masikidama Luki Maikaidagi, Same Sabagi Tabak Kana Chatari, Changyeng Pangtokadaba Amade August Ki, Taranipal da Manayan Topa, Sida, Kanagumba Amatana, Ban, General Strike Nachingba, the Wigano Haina, Mahanamakatana Fondoki Heidi. Tabagi last time is an Ivatare, or Pongi Mamansil. Samaga, Yankee Katani, Category class 1, then the Tienbo Wada, category Taratona, Dunkaidu, Makoi Tamiba, Manipuri, subjection to the day I am a question Lakani, and class 7, 8, 9, the dear Quina, Esebumba, Yorkani, Aquina, Matamgi, Isuda, Aquina. Semzaba adugumba ACM Sweden Yorkani aduga Maxi class 1 dena Piponsina Mark Yankida Equina Sangdam Nabzi Pangtoga 6 Tagina 10 Bausina 70 Mark the Quishun Swedena Pantuna Nabugina Sem Sabalore Madugina Quisi Sang Sem Sabal Loina Loire